Minister Narendra Modi ki Khongchat Asina Manipur Da Thokliba Erang Asigi solution ama SOIDANA Purakkani HAIBAGI THAJABA THAMLI HAINA WANGKHEI ASIGI MLA THANGJAM Arunkumar na PHONGDORAKLI wafam asing Manipur Press Club ta pangthokiba sargam gi kuntra humdoi suba foundation de gi thoramga mari lenena magna paumi singa unaba amada phongdokibani MLA Thangjam Arunkumar na makataraduna kumzalisngani kunhumdoi me ahumdagi haurakliba lamdam asigi irangi maramda matam sangna India gi Prime Minister Narendra Modi na wafam amata phongdoktana leirakibana maram oraga miyamna pendaba kaya leitaba nati adubu lakliba September gi tang 10 da Prime Minister na Manipur da pung kharagi khongchat ama oina lakadoriba asida lamdam asigi Thokliba Erang Asigi matangda positive oiba wafam sing phongdok lamgani habigi thajaba thamli amadi matam sangna lamdam asigi MLA singna Prime Minister unaba fanglaktrabasu India lenga ki tongan ba luchingba singa unaduna leibak asigi oiriba tangdu leitadaba fimam asigi matangda adumak khanaduna laki adubu handak Prime Minister na Manipur da lakadoriba sigi mang oinana lamdam asigi MLA sing punsinduna Prime Minister gi mafamda thamgadaba wafam sing kupna khanaduna leiribani loinana handak lakadoriba Prime Minister gi Khongchat Asina Manipur da popular government ama atuba matamda semlakani habigi thajabasu thamli haina magna phongdoki amaromda ngasigi kuntra humdoi suba sargam gi foundation de thoram aduda WANGKHEI ASIGI MLA Thangjam Arunkumar Art and Culture ki retired Commissioner Mongzam Joy Singh, Social Scientist Dr. Danavir Laishram, ISTV Network ki President Leitan Them Tombi, Project Consultant Nando Soibam Amasung, Sargam ki President M. Dananjoy Singh na Maru Eba Mithung Singh Oina Sargyaki, Hariba Thoramadu ki Manung Channar Sargam ki Leikhiraba Hallaman Singhi, Saktamda Miyam Nahika Lekat Tamdunai Kai Kumnabasu Utki, Loinana Thoramaduga Mari Ledina, CM80 Department of Art and Culture 2023-24 gi Makada, Aikwegi Fazaba Saktam Haina Mingtonba Audio Amasu Fonki. Art and Culture ki maramda yam sabatu la kadima sansthanan hai the institute asina tongan ba Manipur ki power ba ama power ba music directors power ba journalists ka ama aduga sargamda kamjarga class yaujara kanda tongan ba asigi hai ba line sida dum mayam ming le ba ben ama form karna contribution fee ba and Zumba Viva Institute se Kediki IPS process bizari makata Pradesu Zumba Sanstana Sina Art and Culture ki maramda music ki maramda sei no mai maramda hena chapakya ba ma paket kani aba cheta baza le jai idu tobudu Manipur di sigma sanstana sin nam toina problem topa to ni sulaiba Manipur di amna dongsa du amai nei karigumba problem ama la pakanda yan hana ek target to si Art and Culture ki so sei no ma nam lewa institute se la ya monitor yi mo ko performance ko si ek ha mai gam lai ne mo nga to yi na ya mo tam de tin ko chin na to sina ko ji music line de jari ba music line de chari ba profession de jari ba musician de yam ko ja ka to yi sisu de bi ba la me am kan da bi gi kan jo yo ba ne kan jai adana koi punna koi gi Manipur gi sarkari ba Art and Culture si yokana ba hona ba da sargam ne lawliba sadan si su koina recognize to kanda si ma si to si punna sa punna ja ba si